Gaza da leiriba Palestinian miyoshingi oiba yamna chawbu relief ama oina thengnabasu thengna kuidabasu kuina hauzik US President Donald Trump gi maikeidigi platform asi losinabagi damakta yamna kanba pressure ama lakbasina maram oiduna nakalani maki maikeida yanaba khara porakpa ngambadagi hauzik Israel gi maikeidi Gaza da chatharamliba platform asi leplagani haibigi oiba thajaba adu pirakre Trump gi maikeidigi puthorakliba peace proposal aduna maram oiduna hauzik platform asi matam kharagi lepagi mamidi tari tawbatabu पुथोरक्लिब वाफम अदुगी ओइबा चप चाबा हमासकी माइकेदिगिसु यारे इजरायलगी माइकेदिगिसु यारे हाइबा कंडीशन अदु यौनबदि ngamdri maram aduna chap chaba solution amane haibadi yakhiroi tawbatabu gaza da leiriba aduki matik awa ana taraba musing asigi oinadi hamas amasung israel gi oina leiriba forcing asigi maikeidigi khut thanaba leblakpa haibasi makogi oinadi yamna chawba laibak phawa amagumna oidare yingminasi hauji oiriba fibam asi karamba maongda hauji landform asi lochilaklibano karamba mafamda yanadribano aduga Trump ki maikeidigi puthorакliba peace deal asigi oiba fibam asina karino haibagi oiba matang aduda ihan hanbasidi Israel gi maikeidigi Qatar hairiba Gulf country asigi matakti airstrike chatharuba matungda yamna chawba pressure ama laktuna lanjaw ama oirakpa yabagi oiba fibam adu orakpadagi US President Donald Trump ki maikeidigi Israel amasung Gaza gi oina leiriba Hamas ka landform asibu loshinnabagi oiba peace deal gi oiba point kun yawba plan amakak puthorакibani Trump na puthorакiba peace deal gi oiba plan sing adugi ihan hanba point sing oiriba aduga hojik oina khwaidagi yamna moru oiriba point sing adu hojik achieve torakpadagi landform asi lepagi oiba mami laklibani madudi ihan hanba Trump ki maikeidigi thamkiba condition asi hojik leiriba landform asi khudakta lepa aduga fajin khiba nakal ani maki oina hingna oigira sina oigira hostage oina leiriba musing adu thadokpa haiba wafam asini wafam asi leikraba matungda hojik Hamas hairiba organization asigi maikeidigi Israel hanjin hanjin attack tawbagi khwaidagi yamna chawba maram ama oina supiriba hostage sing thadoktabagi oiba issue asi losinba oina Hamas na fajinduna thamliba Israeli citizen khudingmak loinamak thadoklagani haibi oiba condition aduda yarakhibani Hamas ki maikeidigi masigi oiba condition asi yarakbadagi Israel nasu hauji Gaza city asi la chatharamliba makoigi oiba offensive ki oiba operation sing asi handokani haibi oiba thajaba adu piraktuna hauji khuthanabagi oiba wafam adu leiraktabani hauji fawbagi oina peace deal gi oiba wafam sing asida yamna khumang chawsinadi changsilli adubu mamangda su peace deal ama lakraba matungda matam kharagi matungda landform asi haurakpagi oiba maram asi chapchaba solution ama fanghawdabasina khwaidigi yamna chawba maramni aduga hojiki oina lakliba peace deal asida su yamna chawna chetnar kadoriba asi US ki maikeidigi thamlakliba proposal asida Hamas hairiba organization asi khulai thadokpa aduga lakadoriba matam asida lengak ama sema matamda democratically elect tawgadabani maduda Hamas ki oiba role amata yawroi haibagi oiba condition kaya ama thamni masigumlaba condition sing asi Hamas ki oinadi makoi asi maithire haibagumbanina masida yarakbagi oiba chance asi yamna nemli yamna chawba khongthang ama oina hojik US ki oiba pressure kaya ama lakpadagi nakal animak ki oiba landform asi losinduna khut thanabagi oiba wafam asidi handoknare ahanbagi oina hostage sing thadoknabagi oiba yamna chawba hostage crisis asidi losingre tawbatabu makha taba khongthang asidi yamna chawba cheyednaba hojik su ubu fangdi Hamas ki maikeidigi US na thamlakliba condition aduda yare haiba wafam di fongdokli tawbatabu makoibu khulai thadok u haibagi oiba wafam asida karigumba Israel gi leiriba forcing asina Gaza hairiba mafam asidagi mapung fana thadokutuna handokraba matungda aduga amuhana makoidi attack tawraklaroi haiba aggression so tawraklaroi haibagi oiba condition adu leiba matamda khaktamak makoina khulai asi thadokke haibagi oiba wafam amakak fongdokli aduga nakal amuromda Israel gi maikeidigi su fongdokli ba wafam asina hauji makoina launch tawriba offensive oiba operation sing asidi handokke tawbatabu makoigi maikeidigi attack chatadaba taragasu hauji Gaza city gi maru oiba mafamsing asida Israeli forcing na lausinduna leiriba mafamsing asida Hamas hairiba organization asina mapung fana khulai thadoktriba fawba makoina khulai thadokutuna amuhana Israel da hauraklaroi haibagi oiba security adu fangriba fawba handokloi haibagi oiba wafam asida amuk fongdoklibani maram aduna hauji US President Donald Trump ki maikeidigi Nobel Peace Prize pigidabani haiduna nahuna tanbagi yamna chawba maram ama oiriba Israel amasung Gaza gi oiba peace deal asigi matangdasu maki maikeidagi budi yamna chawba numit amani big day ni aduga khongthang asi yawrangnabagi honabada mateng pangliba Arab ki oiba countries Turkey Egypt na singba makhal makha kya gi oiba countries asigi role asibi yamna kana thagatpa fongdokhiba taragasu hojik khutlai thadokpagi oiba wafam ama lakba handoknabagi oiba Gaza gi city asida control asigi oiba matangda lakpa matamda chenaba asi athuba matamda solution ama uba fangbagi oiba asa adudi leite maram aduna conflict asi amuk haurakara haibagi oiba akiba adudi adumak leinari
ꯃꯊꯪ ꯑꯁꯤꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯋꯦꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯐꯤꯜ ꯃꯥꯔꯁꯜ ꯑꯅꯤꯒꯤ ꯑꯣꯏꯕ ꯌꯨꯑꯦꯁꯀꯤ ꯚꯤꯖꯤꯠ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯄꯥꯁꯅꯤꯗ ꯂꯩꯕ ꯁꯤꯚꯤꯂꯤꯌꯟꯒꯤ ꯑꯣꯏꯕ ꯄꯣꯔꯠ ꯑꯃ ꯍꯧꯖꯤꯛ ꯌꯨꯑꯦꯁꯀ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯚꯦꯁꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯥꯒꯠꯄꯤꯅꯗꯨꯅ ꯇ꯭ꯔꯦꯗ ꯇꯧꯕꯤꯅꯁꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯐꯔ ꯑꯃ ꯂꯥꯛꯄꯗꯒꯤ ꯍꯧꯖꯤꯛ ꯍꯣꯠ ꯇꯣꯄꯤꯛ ꯑꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯅꯩꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯀꯔꯝꯕ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯕꯤꯅꯁꯤ꯫ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯁꯥꯒꯤ ꯏꯀꯣꯅꯣꯃꯤ ꯊꯣꯏꯗꯣꯛꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯗꯕ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒ ꯃꯔꯤ ꯊꯝꯗꯨꯅ ꯏꯟꯚꯦꯁꯠꯃꯦꯟ ꯂꯧꯕꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯌꯨꯑꯦꯁꯀ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯌꯦꯛꯅꯕ ꯑꯃ ꯑꯣꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯄꯦꯛꯀꯤ ꯑꯣꯏꯕ ꯈꯨꯠꯊꯥꯡꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯏꯟꯚꯦꯁꯠꯃꯦꯟꯁꯤꯡ ꯂꯥꯛꯈ꯭ꯔꯦ, ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯍꯧꯖꯤꯛ ꯄꯥꯏꯈꯠꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯏꯀꯣꯅꯣꯃꯤꯛ ꯄꯥꯔꯠꯅꯔꯁꯤꯞ ꯈꯛꯇ ꯅꯠꯇꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯃꯁꯨꯡ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯄꯥꯔꯠꯅꯔꯁꯤꯞꯁꯨ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯤ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨꯗꯁꯨ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤꯗꯃꯛꯇ ꯂꯧꯈꯤꯕ ꯔꯣꯜ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯂꯣꯏꯅꯃꯛ ꯎꯅꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯂꯤꯕ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕ ꯃꯔꯤ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯇꯨꯅ ꯌꯨꯝꯊꯪꯅꯔꯤꯕ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯆꯦꯠꯅ ꯅꯛꯁꯤꯜꯂꯨꯕ ꯑꯗꯨ ꯍꯧꯖꯤꯛ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯧꯅ ꯄꯥꯀꯤꯁꯇꯥꯟꯗ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯛꯄꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯁꯨꯡ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯔꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯆꯥꯏꯅꯥꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯔꯤ ꯑꯁꯤ ꯈꯔ ꯂꯥꯞꯊꯣꯛꯇꯨꯅ ꯌꯨꯑꯦꯁ ꯂꯣꯝꯗ ꯑꯃꯨꯛ ꯇꯣꯡꯁꯤꯟꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯃꯃꯤ ꯑꯃ ꯍꯧꯖꯤꯛ ꯎꯕ ꯐꯪꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯁꯅꯤ ꯍꯥꯏꯔꯤꯕ ꯑꯔꯥꯕꯤꯌꯟ ꯁꯤꯒꯤ ꯗꯥꯏꯔꯦꯛ ꯀꯟꯇꯦꯛ ꯂꯩꯕ ꯄꯣꯔꯠ ꯑꯁꯤ ꯌꯨꯑꯦꯁꯀ ꯈꯨꯠꯁꯝꯅꯗꯨꯅ ꯁꯥꯒꯠꯃꯤꯟꯅꯁꯤ, ꯃꯁꯤꯗ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯄꯣꯖꯜ ꯑꯗꯨꯅꯤ꯫ ꯃꯁꯤꯗ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯗ ꯁꯥꯕ ꯍꯧꯔꯒꯅꯤ, ꯏꯟꯚꯦꯁꯠꯃꯦꯟ ꯂꯥꯛꯂꯒꯅꯤ, ꯅꯥꯀꯜ ꯑꯅꯤꯃꯛ ꯌꯥꯅꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯂꯩꯇ꯭ꯔꯤ꯫ ꯃꯁꯤꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯤꯕꯁꯤꯅ ꯆꯥꯏꯅꯥ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯄꯥꯔꯠꯅꯔꯁꯤꯞꯀꯤ ꯃꯈꯥꯗ ꯁꯤꯄꯦꯛꯇ ꯒ꯭ꯋꯥꯗꯥꯔ ꯍꯥꯏꯕ ꯁꯤ ꯄꯣꯔꯠ ꯑꯃꯁꯨ ꯍꯧꯖꯤꯛ ꯁꯥꯗꯨꯅ ꯂꯩꯔꯦ꯫ ꯍꯥꯏꯔꯤꯕ ꯁꯤ ꯄꯣꯔꯠ ꯑꯁꯤ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯕꯦꯁ ꯑꯃ ꯑꯣꯟꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯍꯧꯖꯤꯛ ꯎꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯄꯥꯁꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯔꯠ ꯑꯁꯤꯗ ꯑꯃꯨꯛ ꯌꯨꯑꯦꯁꯑꯦꯗ ꯄꯤꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯣꯠꯅꯔꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯈꯔ ꯑꯃꯨꯛ ꯆꯠꯈꯠꯂꯒ ꯌꯨꯝꯊꯪꯅꯔꯤꯕ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯏꯟꯗꯤꯌꯥꯒ ꯈꯨꯠꯁꯝꯅꯗꯨꯅ ꯁꯥꯔꯤꯕ ꯆꯥꯕꯍꯥꯔ ꯍꯥꯏꯔꯤꯕ ꯄꯣꯔꯠ ꯑꯁꯤ ꯑꯃꯨꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯨꯑꯦꯁꯑꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯕꯦꯁ ꯑꯃ ꯁꯥꯖꯤꯜꯂꯛꯄ ꯃꯇꯝꯗ ꯐꯣꯡꯗꯣꯛꯄꯕꯨꯗꯤ ꯄꯦꯄꯔꯗ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯏꯅꯃꯛ ꯐꯣꯡꯗꯣꯛꯄꯁꯤ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯕ ꯍꯤꯔꯝꯗ ꯁꯥꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯁꯦꯝꯕꯨ ꯁꯦꯝꯖꯤꯜꯂꯛꯂꯒꯗꯤ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤꯒꯤ ꯔꯣꯜꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯔꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯗ ꯌꯨꯑꯦꯁ ꯕꯦꯁ ꯑꯃ ꯂꯥꯛꯁꯤꯟꯕ ꯇꯥꯔꯒꯗꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯒ꯭ꯋꯥꯗꯥꯔ ꯑꯃꯁꯨꯡ ꯆꯥꯕꯍꯥꯔꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯑꯁꯤ ꯌꯨꯑꯦꯁꯅ ꯌꯦꯡꯁꯤꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯩꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯄꯣꯔꯠ ꯑꯁꯤ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯁꯤꯟꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯆꯥꯟꯁ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯏ ꯍꯥꯏꯕ ꯀꯥꯡꯕꯨ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯃꯛ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯀꯥꯡꯕꯨ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯨꯑꯦꯁꯅ ꯌꯥꯝꯅ ꯄꯥꯝꯂꯤꯕ ꯒꯜꯐ ꯑꯣꯐ ꯑꯣꯃꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁꯁꯤ ꯈꯔ ꯍꯟꯊꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯇꯧꯕꯇꯕꯨ ꯍꯟꯗꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯔꯤꯛꯁ ꯑꯃꯗꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯁꯤꯄꯦꯛꯀꯤ ꯑꯃꯁꯨ ꯂꯩꯔꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯑꯅꯧꯕ ꯈꯣꯡ ꯇꯥꯁꯤꯜꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯑꯀꯟꯕ ꯂꯥꯟꯐꯝ ꯃꯔꯛꯇ ꯑꯅꯤꯃꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯁꯣꯏꯜꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯔꯤꯛꯁ ꯑꯃ ꯂꯧꯔꯤꯕꯅꯤ꯫